ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯇꯥꯏꯕꯪꯉꯥꯟꯕ ꯀꯧꯏ, ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯟꯐꯝꯅ ꯑꯣꯖꯥꯅꯤ꯫ ꯑꯩꯁꯦ ꯇꯁꯦꯡꯕꯗꯤ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯕꯅꯤ꯫ ꯏꯃꯥꯅ ꯑꯩꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯁꯦ ꯄꯨꯔꯛꯇꯨꯅ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯤ꯫ ꯂꯝ ꯂꯥꯞꯄꯅꯤꯅ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨ ꯐꯥꯎ ꯆꯠꯄꯗ ꯑꯩꯁꯦ ꯑꯋꯥꯕ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯃꯥꯌꯣꯛꯅꯕ, ꯑꯉꯥꯡꯁꯤꯡꯒꯤ ꯀ꯭ꯂꯥꯁ ꯅꯪꯗꯕ, ꯃꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯁꯤ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯋꯥꯇꯔ ꯑꯃ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯀ꯭ꯋꯥꯇꯔꯁꯤ ꯂꯩꯔꯒ ꯀꯌꯥ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯤꯔꯝꯗꯦ꯫ ꯍꯦꯛꯇ ꯂꯥꯛꯑꯒ ꯂꯩꯁꯤꯟꯕ ꯌꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯦ꯫ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯀ꯭ꯋꯥꯇꯔ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯕꯤꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯌꯨꯝꯒꯤ ꯏꯃꯥꯒ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯏꯃꯥ ꯁꯨꯃꯥꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯁꯨꯝ ꯇꯧꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯒꯗꯕꯗꯨꯁꯨ ꯂꯨꯔꯤꯕ ꯑꯃꯅ ꯊꯧꯕ ꯍꯩꯇ꯭ꯔꯦ꯫ ꯊꯧꯕ ꯇꯝꯕꯗꯁꯨ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯆꯪꯈꯤꯅꯤ꯫ ꯃꯗꯨꯒꯤ ꯖꯟꯖꯥꯟ ꯃꯌꯥꯝꯗꯨ ꯑꯩ ꯇꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯁ꯭ꯀꯨꯜꯅ ꯄꯤꯕ ꯀ꯭ꯋꯥꯇꯔ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯃꯐꯝꯗꯨ ꯈꯨꯗꯣꯡ ꯆꯥꯕ, ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔ ꯍꯥꯏꯗꯨ ꯀꯌꯥ ꯂꯩꯅꯤꯡ ꯐꯥꯠꯇꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯅꯆꯦ ꯅꯅꯥꯎꯅꯁꯨ ꯌꯥꯔꯛꯑꯣꯏ꯫ ꯏꯃꯥꯕꯨꯗꯤ ꯐꯅ ꯍꯩꯅꯗ꯭ꯔꯒꯁꯨ ꯏꯆꯥꯒꯤ ꯇꯨꯡ ꯏꯟꯕꯤꯔꯛꯀꯦ꯫ ꯑꯗꯣ ꯀꯝꯗꯧꯅꯤ? ꯅꯆꯤꯟ ꯅꯅꯥꯎꯒꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯧ, ꯃꯈꯣꯏꯅ ꯀꯔꯤ ꯈꯨꯝꯃꯛꯀꯦ ꯌꯦꯡꯉꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯆꯤꯆꯦꯒ ꯑꯩꯈꯣꯏ ꯁꯨꯔꯦꯁꯀ ꯁꯤꯗ ꯌꯨꯝ ꯁꯪꯖꯍꯧꯔꯁꯅꯤ꯫ ꯏꯃꯥ ꯅꯪ ꯑꯩꯒ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯨꯔꯁꯤꯔ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯈꯨꯝꯐꯝ ꯈꯪꯉꯝꯗꯦ꯫ ꯀꯣꯟꯅ ꯇꯞꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯏꯃꯥꯕꯨꯗꯤ ꯏꯌꯥꯗ ꯌꯥꯏꯅꯦ꯫ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡꯒꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯈꯤꯁꯤ꯫ ꯅꯪꯒꯤꯗꯨꯕꯨ ꯌꯥꯝꯅ ꯊꯨꯔꯛꯑꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯑꯗꯨꯝ ꯊꯨꯔꯕꯅꯤ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯑꯦꯛꯖꯥꯝ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯊꯨꯅ ꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯄꯥꯝꯁꯤꯜꯂꯛꯑꯕꯅꯤ꯫ ꯐꯔꯦꯁꯦ ꯑꯩꯈꯣই ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯟꯅꯈꯤꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛ ꯏꯃꯨꯡ ꯃꯅꯨꯡ ꯀꯨꯞꯅ ꯋꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯏꯆꯦꯗ ꯏꯕꯦꯝꯃ, ꯅꯅꯥꯎ ꯇꯥꯏꯕꯪꯉꯥꯟꯕꯁꯤ ꯁꯤꯗꯒꯤ ꯐꯥꯎ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯣ ꯁꯣꯝꯗ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯅꯪꯅꯗ꯭ꯔꯦ ꯍꯥꯏꯅꯤ꯫ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕꯅꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯀ꯭ꯋꯥꯇꯔꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤꯔ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯅ ꯑꯥꯗ ꯂꯩꯕꯗꯨ ꯇꯜꯂꯒꯅ ꯏꯃꯥꯒ ꯃꯥꯒ ꯑꯥꯗ ꯂꯩꯈ꯭ꯔꯣꯗ ꯅꯈꯣꯏꯗꯤ ꯀꯔꯤ ꯈꯜꯂꯤ ꯍꯪꯉꯝꯃꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯏꯆꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯑꯩ ꯁꯤꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯦ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯥꯗ ꯂꯩꯔꯨꯔꯁꯤꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯁꯨ ꯉꯥꯏꯍꯥꯛ ꯈꯨꯝꯗꯦ ꯀꯣꯟꯅ ꯇꯞꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯅꯪꯅ ꯍꯥꯏꯖꯔꯤꯗꯨꯁꯨ ꯅꯪꯁꯨ ꯐꯔꯛ ꯑꯃ ꯇꯥꯕꯒꯤꯅꯤ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯑꯥꯗ ꯂꯩꯔꯨꯕ ꯍꯥꯏꯕꯗꯨ ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦꯗ꯫ ꯏꯃꯥꯁꯨ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯤꯕꯅꯤ꯫ ꯆꯥꯕ ꯊꯛꯄ ꯅꯥꯇꯩ ꯆꯥꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯑꯅꯥꯕꯁꯤ ꯍꯦꯟꯖꯜꯂꯛꯇꯣꯔꯤꯕꯅꯤ꯫ ꯃꯁꯤ ꯏꯆꯦꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯅꯈꯣꯏꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯒ ꯅꯪꯒ ꯈꯛ ꯑꯥꯗ ꯂꯩꯈꯤꯕ ꯍꯥꯏꯔꯤꯁꯤꯁꯨ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯇꯥꯔꯣꯏꯗꯣꯔꯤꯕꯅꯤ꯫ ꯁꯤꯗꯗꯤ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯍꯣꯠꯅꯔꯤꯗꯣ꯫ ꯑꯥꯗꯗꯤ ꯅꯪꯇꯅ ꯁꯨꯝ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯔꯤꯁꯤꯁꯨ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯔꯛꯇꯕ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯅ ꯑꯃꯨꯛ ꯂꯣꯏꯅ ꯃꯍꯨꯠ ꯁꯤꯜꯍꯧꯗꯣꯔꯤꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯪꯅ ꯁꯤ ꯐꯅꯤꯗꯣ꯫ ꯑꯗꯨꯝ ꯇꯧꯔꯣ ꯇꯧꯕꯇꯕꯨ ꯌꯨꯝ ꯑꯁꯤꯗꯤ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯄꯨꯟꯅꯗꯤ ꯆꯠꯅꯤꯡꯗꯦ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯏꯆꯦ, ꯑꯩ ꯚꯥꯞ ꯂꯣꯏꯅ ꯇꯥꯔꯦ꯫ ꯑꯗꯣ ꯑꯩꯁꯨ ꯉꯁꯤ ꯋꯥꯈꯜ ꯑꯃꯗ ꯈꯜꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯨ ꯇꯨꯝꯃꯝꯗꯥꯏ ꯋꯥꯈꯜ ꯁꯨꯝ ꯇꯧꯔꯝꯃꯤ꯫ ꯏꯆꯦꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯗꯕꯗꯤ ꯅꯠꯇꯦ꯫ ꯏꯃꯥꯁꯨ ꯊꯕꯛ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯁꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯄꯁꯨ ꯆꯠꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯍꯣꯏꯗ ꯑꯩ ꯏꯇꯣꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯊꯕꯛꯅ ꯌꯥꯔꯛꯇ꯭ꯔꯁꯤꯕꯨ ꯈꯟꯅ ꯑꯩꯁꯦ ꯍꯥꯟꯅ ꯂꯩꯒꯗꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯀ꯭ꯋꯥꯇꯔ ꯑꯗꯨ ꯃꯑꯣꯡ ꯃꯔꯤꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ, ꯁ꯭ꯀꯨꯜꯒꯤ ꯀ꯭ꯋꯥꯇꯔ ꯑꯗꯨꯗꯤ ꯐꯤꯕꯝ ꯈꯔ ꯇꯥꯔꯝꯗꯦ꯫ ꯂꯅꯥꯏ ꯑꯣꯏꯅ ꯑꯩꯅ ꯈꯔ ꯁꯦꯝꯖꯤꯟꯖꯕ ꯑꯃ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯁꯤꯗꯒꯤ ꯃꯈꯨꯠ ꯃꯁꯥ ꯈꯔ ꯍꯩꯕ ꯑꯍꯟꯈꯔ ꯄꯨꯔꯒ ꯑꯩꯅ ꯂꯩꯒꯗꯕ ꯀ꯭ꯋꯥꯇꯔ ꯑꯗꯨ ꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥ ꯑꯩ ꯏꯇꯣꯝꯗ ꯑꯥꯗ ꯑꯗꯨꯝ ꯂꯩꯖꯔꯨꯔꯒꯦ꯫ ꯅꯍꯥꯟ ꯏꯆꯦꯅ ꯍꯥꯏꯔꯤꯗꯣ ꯃꯗꯨꯁꯨ ꯀꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯑꯥꯗ ꯑꯗꯨꯝ ꯑꯩ ꯏꯇꯣꯝꯗ ꯂꯩꯔꯨꯔꯒꯦ ꯂꯦꯞꯂꯦ꯫ ꯃꯐꯝ ꯑꯗꯨ ꯑꯩꯅ ꯂꯩꯕ ꯅꯨꯡꯉꯥꯏꯅꯕ ꯈꯔꯁꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤ꯫ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯀꯥꯗꯣ ꯁꯦꯝꯖꯤꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯑꯊꯨꯕꯗ ꯑꯥꯗ ꯂꯩꯔꯨꯅꯕ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩ ꯏꯇꯣꯝꯗ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕꯗꯨꯗ
mathawai nungaijaraamde. Numitudi aina quartergi aigi kaadu khara semjan sajalliba. Akhoi lekaigi ahansing adu yumda loijaba. Yen ama hatoga sem saba aroiba numittu. Akhoigida chak chara ama saminarame. Makhoidi aina paisa pirasu yamna lau haibasi yade. Akhoi lekaigi yamna samjaba ahal ngaktani. Aingondasу ahansing aduna sumna hairei. Ibungo taibanganba hana orimi mong matau kaya duga. Akhoina semjan sajalami duga hojikti. Nang leiba nungairani pon hek walhorabani. Adubu mafamdo nang leire amana akhoina hek chatpada. Imung ama lehurido aduga nakhoi khara khaktaro. Aduda leidoisi hangai. Aina mu tai himanta. Mane hujiki nakhoina chatpada lehuriba imungdo. Aduga ai khaktani hairami. Ahladuna muko adu chokidar dudi aduda leitabro hangai. Aina muk leitaba mali mayumda lei haina tai. Uhewriba mong matau aduda makoisu leningdraba mali. Nanausu hiyengdagi muksalani hairami. Aduda ahladuna muk adu ibungo. Mafamado akhodi leiba hainaroi. Nakhoigi skungi quarter adu saudi sawi. Ado semjan sajanbiba kharadi wali. Maduda natana nangna leigadaba kaadu. Kainoma itaw tawine. Isada tupuk tupai karigumba kiba mapuine. Kamtabudi leiramdaba yai. Ado wakan sidadi kamanung aduda. Karigumba amadi leibagum adum pawi. Khangde nakhoi thabak tawba tolop chaba migi leifamsi. Suraga chaba khodi leibada. Akhodi kya haina phaloi hairei. Maduda aina mutta himanta asengbrane. Ka sing adubu khara tamna bazaro. Ai tomdaga ada leilidoisi. Yamba kibu sum kisale hairame. Ahladuna muk kirunu tolop aduk yamna saungna sari dubo. Akhoi su phana haija sabagi wani. Noina phangiba tolop to khoida su phangagadi. Lai leigera bhut leigera. Akhoi su dum leikrani hairei. Asumna akhoi sin numito wa langduna. Chak chara ama saminarame. Aduga muk nungsina kainarame. Akhoi sakraga imana soisi. Hayang sakrani haidana mabukning nungsidana. Inakta sumsusu nairaga leirame. Aina su ima kaya thudungna su khanjalunuda. Aibo amiramda chakkadabasu nate. Manupur pikraba manung asidabo. Nong phadau isega akhoi suraska. Imaga nakhoi humso ai unaba lau. Aduga imana nong nini hek leithage su leiyu. Ai amuk thinbirake. Aduna imana bukningdo amuk piksallanu. Nupa haisidi hingnaba lanpham amadi. Magi sinpham singdugi makha pona. Yum haibasi amuk thadoga chattabasu yadaba nate. Aduna ima hayengwai namang nupi laga. Akhoi puna amuk lemina doine. Ka hena khanjaluranu ko hairamne. Imana muk nangnabudi ima nungai khiroi hairiba. Isagi maithungda tariba mamido ima su udaba nate. Nangso khoiba kaisu thadoga chaningba nate haibasi ima su khangi. Aigi sa hum sidagi nangna su mayama sidagi khwai iwa wazare. Imung sige karigumba ma leita laira awanada. Nangwanda de hekta tainabi. Nakhoi pisapi ngaidagi napana kuntuombadagi. Imana sida purakibani. Napaso wakan yawbandi aso gyan takraba nachinanaw ahumsibo. Kariso kanda naman sakhaliba lamsat sajad. Ima to kasay haidana. Ima si mapita aduna kapay. Ay namoy ima layoy kraba babado. Madu amuk putok pirurano. Matamado da babana ako'y busum nakwan biramagadi. Nasana nga si uweriba si uweramdaba suyay. Tabang niyoy ba si paisana da misiyem banati. Awaba na sumisiyemi. Pare se ado ima hayeng ay na. Ada pukinaba po sa imakup mata kara. Imana kara tijan biyo. Ise na budi nga saydagi huwanazari. Ado makup mata di imana uba heli. Aduga sida kuna sarambagi sakhairiba singsi. Masina ay khomjalage. Imadi aygi awada pado kare yang sinbira mo hairami. Mataw sumna numito pung panathenga pao. Hayeng ay sakrani haidana po sa iluisen tasalamba mamatong. Imana su kapkapto na isilina ako'y humsi. Kauksan wari tawbaga theng na tumami. Nung hengan baga de su sanama po sa isingado. Suraba haidana yang salami. Inang pa suras na su ay kidamakta lampin na siyan ba. Okto maphabirei. Okto do dahil na ada pugada pa po sa anampana. Loy na hapsalami. Panamag loy de harakan imagi makong suwam do na. Imay sa lukige. Ise tomba imaga pazanan lehoro. Ay sale haram do na okto do da kakalak do na. Watara do tamna ay salami. Watara do hek yobagay gi po sa isingado. Makada amamam loy na tangdarami. Dawda po sakidar ahalamalay. Madugi ahala do ay na mapamasda po sa ikara honda minasi. Ngayon mo hai kibani madu madi. Ay natungla ba do da laamdri.
ꯑꯩꯁꯨ ꯏꯇꯣꯝꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯃꯅꯨꯡꯗ ꯇꯞꯅ ꯇꯞꯅ ꯍꯣꯟꯖꯜꯂꯝꯃꯤ꯫ ꯅꯥꯀꯟꯒꯤ ꯌꯨꯝ ꯀ꯭ꯋꯥꯇꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯁꯥꯔꯖꯤꯠ ꯃꯥꯅꯁꯨ ꯑꯩ ꯂꯥꯛꯄ ꯎꯕꯗꯨꯗ ꯑꯩꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯜꯂꯛꯇꯨꯅ ꯁꯥꯔ ꯇꯥꯏꯕꯪꯉꯥꯟꯕ ꯂꯥꯛꯑꯦꯗꯅ ꯀꯗꯥꯏ ꯑꯩꯁꯨ ꯀꯩꯅꯣ ꯄꯣꯠ ꯆꯩꯗꯣ ꯊꯥꯡꯖꯟꯕ ꯈꯔ ꯌꯥꯎꯕꯤꯒꯦ ꯍꯥꯏꯗꯅ ꯃꯥꯁꯨ ꯑꯩꯅ ꯄꯨꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯃꯅꯨꯡꯗ ꯍꯣꯟꯖꯟꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯀꯩꯁꯨ ꯄꯨꯡꯌꯥꯝ ꯌꯥꯝꯕ ꯄꯣꯠ ꯆꯩꯕꯨꯗꯤ ꯅꯠꯇꯦ꯫ ꯄꯣꯠ ꯆꯩ ꯊꯥꯡꯖꯟꯕ ꯂꯣꯏꯕꯒ ꯑꯣꯛꯇꯣꯗꯨꯒꯤ ꯚꯔꯥ ꯄꯤꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯑꯩꯅ ꯂꯩꯒꯗꯕ ꯀ꯭ꯋꯥꯇꯔ ꯃꯅꯨꯡ ꯑꯗꯨꯗ ꯃꯃꯤꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯌꯦꯡꯕꯒꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯚꯔꯥꯗꯨ ꯂꯧꯔꯒ ꯑꯃꯨꯛ ꯍꯟꯈꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯥꯔꯖꯤꯠꯅꯁꯨ ꯁꯥꯔ ꯇꯥꯏꯕꯪꯉꯥꯟꯕ ꯏꯇꯣꯝꯗꯔꯣ ꯂꯩꯗꯣꯏꯁꯤ? ꯌꯨꯝꯒꯤ ꯏꯃꯥ ꯍꯣꯏꯗꯤ ꯂꯩꯁꯤ ꯌꯥꯔꯛꯇ꯭ꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯁꯥꯔ ꯂꯩꯁꯤꯕꯨꯗꯤ ꯂꯣꯏꯅ ꯌꯥꯏꯗ, ꯑꯗꯨꯗ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯄ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏꯗꯤ ꯑꯩꯅ ꯄꯨꯔꯛꯇ꯭ꯔꯦ ꯑꯥꯗ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ ꯍꯥꯏꯗꯅ ꯏꯇꯣꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯂꯥꯛꯑꯕꯅꯤ꯫ ꯑꯗꯨ ꯃꯐꯝꯁꯤꯕꯨ ꯁꯥꯔꯖꯤꯠ ꯂꯩꯕꯗ ꯀꯝꯗꯧꯒꯦ, ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯁꯥꯔꯖꯤꯠꯅ ꯑꯃꯨꯛ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯏ, ꯅꯪꯁꯨ ꯑꯩꯁꯨ ꯌꯨꯝ ꯂꯥꯞꯅ ꯂꯩꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯈꯟꯅ ꯁꯤꯗ ꯂꯩꯕ ꯇꯥꯕꯅꯤ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯁꯥꯔꯖꯤꯠ ꯃꯩ ꯏꯁꯤꯡꯗꯤ ꯀꯝꯗꯧꯒꯦ ꯍꯪꯉꯝꯃꯤ꯫ ꯁꯥꯔꯖꯤꯠꯅ ꯑꯃꯨꯛ ꯑꯗꯨꯏꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦ, ꯏꯁꯤꯡ ꯍꯥꯏꯔ ꯂꯦꯞꯇꯕꯤ ꯑꯗꯨꯝ ꯇꯥꯏ, ꯃꯩꯁꯨ ꯃꯉꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ, ꯅꯪꯅ ꯂꯩꯔꯒ ꯈꯪꯒꯅꯤ꯫ ꯆꯥꯛꯇꯤ ꯆꯥꯕꯤꯔꯛꯑꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯌꯨꯝꯗꯒꯤ ꯆꯥꯔꯛꯑꯦ꯫ ꯑꯗꯣ ꯁꯥꯔꯖꯤꯠ ꯃꯐꯝꯁꯦ ꯈꯔꯁꯨ ꯁꯣꯡꯃꯟꯈ꯭ꯔꯦ, ꯈꯔ ꯂꯩꯔꯒ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯁꯤ ꯈꯔ ꯌꯥꯟꯊꯠꯁꯤ, ꯅꯨꯃꯤꯗꯥꯡꯗꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯀꯤꯟꯅꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯔꯖꯤꯠꯅ ꯑꯃꯨꯛ ꯍꯣꯏ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ, ꯑꯗꯣ ꯆꯧꯀꯤꯗꯥꯔꯗꯨꯒ ꯃꯤ ꯑꯃꯅꯤ ꯅꯦꯛꯑꯒ ꯃꯈꯣꯏ ꯁꯦꯡꯗꯣꯛꯍꯟꯁꯤ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯃꯗꯨꯁꯨ ꯌꯥꯏ, ꯑꯗꯣ ꯏꯕꯥꯅꯤꯅ ꯁꯟꯗꯦ ꯅꯨꯃꯤꯠꯀꯨꯝꯕ ꯑꯃꯗ ꯌꯥꯟꯊꯠꯃꯤꯟꯅꯔꯒꯁꯨ ꯌꯥꯏ꯫ ꯑꯩꯗꯤ ꯎ ꯊꯥꯕꯒꯤꯗꯤ ꯈꯪꯗꯦ, ꯀꯣꯛꯊꯣꯛ ꯁꯦꯡꯗꯣꯛꯄ ꯌꯥꯟꯊꯠꯄꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯏꯕꯥꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯉꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯃꯄꯥꯟꯒꯤ ꯊꯣꯡ ꯃꯄꯥ ꯑꯗꯥꯏꯗ ꯌꯨꯝꯗꯒꯤ ꯄꯨꯖꯔꯛꯄ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯍꯥꯗꯦꯕꯒꯤ ꯐ꯭ꯔꯦꯝ ꯆꯟꯕ ꯐꯣꯇꯣ ꯃꯆꯥ ꯑꯃ ꯊꯣꯡ ꯃꯇꯥꯏ ꯑꯗꯨꯗ ꯊꯦꯠꯆꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯨꯛ ꯃꯆꯩ ꯑꯍꯨꯝꯈꯛ ꯆꯨꯈꯠꯂꯒ ꯃꯅꯥ ꯀꯗꯥꯏꯗ ꯌꯨꯡꯁꯜꯂꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯒ ꯇꯨꯡ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯀꯦ ꯇꯧꯔꯛꯄꯗ ꯏꯁꯣꯔꯒꯤ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯑꯗꯨ ꯃꯈꯥꯗ ꯄꯨꯞ ꯂꯥꯎꯅ ꯀꯦꯜꯂꯛꯈꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯌꯦꯡꯉꯨꯕꯗ ꯏꯁꯣꯔꯒꯤ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯑꯗꯨ ꯃꯈꯥꯗ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯗꯤ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯌꯥ ꯍꯦꯟꯕ ꯈꯟꯖꯜꯂꯨꯗ꯭ꯔꯦ꯫ ꯈꯨꯡꯀꯠꯀꯦ ꯍꯥꯏꯗꯅ ꯍꯦꯛ ꯄꯥꯛꯊꯔꯛꯄꯗ ꯊꯣꯡꯖꯤꯟꯄꯥꯟꯗ ꯌꯨꯡꯉꯤꯕ ꯗꯨꯛ ꯃꯆꯩ ꯑꯍꯨꯝꯗꯨ ꯑꯃꯃꯝ ꯇꯣꯏꯅ ꯃꯤ ꯑꯃꯅ ꯁꯠꯂꯒ ꯑꯩꯒꯤ ꯅꯪꯒꯟꯗ ꯊꯥꯗꯔꯛꯄꯗꯧꯅ ꯗꯨꯛ ꯃꯆꯩ ꯑꯍꯨꯝꯗꯨ ꯑꯩꯒꯤ ꯅꯪꯒꯟꯗ ꯇꯥꯔꯛꯈꯤ꯫ ꯑꯃꯨꯛꯀꯁꯨ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯊꯅꯝ ꯊꯅꯝꯕ ꯂꯣꯏꯅ ꯀꯦꯜꯂꯛꯏꯁꯤꯕꯣ, ꯐꯅ ꯀꯟꯅꯗꯤ ꯌꯨꯡꯁꯜꯂꯝꯕꯅꯤ, ꯀꯃꯥꯏꯅ ꯀꯦꯜꯂꯛꯏꯖꯥꯠꯅꯣ ꯈꯟꯅ ꯑꯩꯁꯦ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯃꯐꯝ ꯆꯥꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯑꯃꯨꯛ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯣꯟꯒꯤ ꯁꯤꯔꯤ ꯀꯥꯐꯝ ꯃꯇꯦꯛ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯗꯨꯗ ꯃꯤ ꯑꯃ ꯁꯠꯂꯥꯎꯅ ꯀꯥꯈꯠꯂꯛꯄꯒꯤ ꯃꯑꯣꯡꯗ ꯏꯁꯥꯗ ꯁꯥꯕꯨꯡ ꯇꯧꯕ ꯁꯥꯅꯤꯜ ꯑꯃ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯃꯨꯛꯀꯁꯨ ꯇꯨꯡ ꯁꯠꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯤ ꯑꯃꯠꯇ ꯂꯥꯛꯑꯝꯗꯦ꯫ ꯍꯣꯏ ꯈꯤꯇꯪꯕꯨꯗꯤ ꯑꯩꯁꯨ ꯏꯁꯥꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ, ꯑꯗꯨꯕꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯟꯖꯜꯂꯨꯕ ꯇꯧꯗꯅ ꯑꯩꯁꯦ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯅꯨꯡꯗꯁꯨ ꯀꯥ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯃꯅ ꯑꯩꯒꯤ ꯀꯥ ꯇꯨꯝꯐꯝ ꯑꯣꯏꯔꯒ, ꯑꯃꯅ ꯇꯦꯕꯜ ꯑꯃ ꯊꯥꯔꯒ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯑꯣꯏꯔꯝꯃꯤ, ꯑꯃꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯐꯝ ꯆꯥꯛꯈꯨꯝ ꯀꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯂꯥꯛꯄꯗꯨꯗ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨ ꯆꯥꯛ ꯊꯣꯡꯕ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯄꯤꯛꯀꯣꯕꯗꯨꯗ ꯌꯨꯝꯒꯤ ꯏꯃꯥꯒ ꯏꯆꯦꯒ ꯐꯥꯎ ꯅꯤꯡꯁꯤꯡꯉꯝꯃꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯃꯈꯣꯏꯅꯗ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯒ ꯑꯩꯅꯗ ꯆꯥꯕꯅꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯀꯥꯁꯤꯡ ꯑꯗꯨꯗ ꯃꯤ ꯑꯃ ꯁꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯁꯣꯛꯄ꯭ꯔꯦ ꯁꯥꯅꯤꯟꯁꯦ ꯁꯨꯝ ꯏꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯐꯅ ꯑꯩꯅ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯍꯧꯔꯛꯄꯗꯤ ꯑꯗꯨꯝ ꯑꯍꯥꯟꯕ ꯑꯩꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯗꯨꯝ ꯍꯧꯔꯛꯑꯕꯅꯤ꯫ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯁꯨꯝ ꯌꯦꯡꯉꯝꯃꯤ꯫ ꯇꯨꯝꯕꯁꯨ ꯌꯥꯔꯝꯗꯦ ꯑꯩꯁꯦ ꯍꯥꯟꯅꯗꯤ꯫ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯄꯨꯡ 9 ꯍꯦꯛ ꯇꯥꯕꯒ ꯑꯗꯨꯝ ꯇꯨꯝꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯄꯨꯡ 10:30 ꯍꯦꯜꯂꯛꯑ ꯐꯥꯎ ꯃꯤꯠꯁꯦ ꯑꯗꯨꯝ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯗꯤꯛꯁꯅꯥꯔꯤ ꯑꯃ ꯌꯦꯡꯉꯝꯃꯒ ꯑꯗꯨꯝ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯅ ꯇꯨꯝꯈ꯭ꯔꯕꯅꯤꯅ ꯑꯍꯤꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯈꯪꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯒ ꯑꯃꯨꯛꯀꯁꯨ ꯉꯔꯥꯡ ꯑꯩꯅ ꯏꯁꯣꯔꯒꯤ ꯄꯤꯛꯆꯔ ꯐꯣꯇꯣ ꯑꯃ ꯊꯦꯠꯂꯝꯕꯗꯨ ꯃꯈꯥꯗ ꯑꯃꯨꯛ ꯇꯥꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯨꯛ ꯃꯆꯩ 3ꯈꯛ ꯌꯨꯡꯉꯝꯕꯗꯨꯁꯨ ꯇꯪꯈꯥꯏ ꯐꯥꯎ ꯆꯥꯝꯃꯒ ꯑꯇꯩꯗꯤ ꯃꯨꯠꯇꯨꯅ ꯃꯈꯥꯗ ꯗꯨꯛ ꯃꯆꯩ 3ꯗꯨ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫
ꯑꯩꯁꯨ ꯃꯗꯨꯗ ꯋꯥꯈꯟꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔ ꯄꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯀꯩꯅꯣꯅꯦ ꯉꯔꯥꯡ ꯃꯈꯥꯗ ꯇꯥꯔꯛꯄꯗꯒꯤ ꯑꯗꯨꯛ ꯆꯦꯠꯅ ꯊꯦꯠꯂꯝꯕꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣꯅꯦ ꯁꯤꯒꯨꯝꯕ ꯏꯁꯣꯔꯒꯤ ꯐꯣꯇꯣ ꯊꯦꯠꯄꯁꯤꯕꯨ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯆꯥꯟꯅꯗ꯭ꯔꯕꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯤ ꯏꯁꯣꯔꯒꯤ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯃꯆꯥꯗꯨ ꯃꯅꯨꯡꯗ ꯄꯨꯁꯜꯂꯛꯇꯨꯅ ꯑꯩꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯕ꯭ꯔꯁ ꯇꯧꯔꯒ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯌꯨꯛꯇꯨꯗꯗꯤ ꯑꯩꯁꯨ ꯆꯥꯛ ꯈꯔ ꯊꯣꯡꯀꯠꯂꯝꯃꯤ ꯁ꯭ꯀꯨꯜ ꯆꯠꯅꯕ꯫ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯁꯥꯔꯖꯤꯁꯨ ꯃꯄꯥꯟꯗꯒꯤ ꯇꯥꯏꯕꯪ ꯉꯥꯟꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯁꯥꯔ ꯇꯥꯔꯦ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤ, ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ, ꯑꯗꯨꯝ ꯃꯅꯨꯡꯗ ꯆꯪꯕꯤꯔꯛꯑꯣ ꯀꯧꯁꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯔꯖꯤꯠꯁꯤ ꯃꯈꯨꯠꯇ ꯏꯟꯁꯥꯡ ꯑꯊꯣꯡꯕ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯔꯒ ꯆꯪꯉꯛꯈꯤ꯫ ꯋꯥꯈꯟꯗꯁꯨ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯑꯌꯨꯛꯁꯤꯗ ꯃꯈꯣꯏꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔ ꯃꯥꯅ ꯉꯟꯈ꯭ꯔꯦꯗ ꯈꯜꯂꯝꯃꯤ꯫ ꯁꯥꯔꯖꯤꯠꯅꯁꯨ ꯑꯣ ꯅꯪꯒꯤ ꯁꯤꯗ ꯀꯤꯆꯟ ꯑꯣꯏꯔꯕ, ꯃꯄꯥꯕꯨ ꯆꯞ ꯆꯥꯅꯔꯦꯅꯦ, ꯀꯔꯤ ꯃꯊꯦꯜꯅꯣ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯤꯗꯨꯕꯣ? ꯇꯨ ꯉꯔꯥꯡ ꯌꯦꯟ ꯊꯣꯡꯕꯅꯤ, ꯅꯪꯒꯤ ꯁꯔꯨꯛ ꯑꯩꯅ ꯄꯨꯕꯤꯔꯛꯄꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯑꯣ ꯐꯔꯦꯅꯦ ꯉꯥꯔꯨꯛꯁꯤ ꯀꯩꯒ ꯑꯣꯏꯁꯤꯒꯦ ꯈꯜꯂꯝꯃꯤꯅꯤ꯫ ꯁꯥꯔꯅ ꯌꯦꯟ ꯊꯣꯡꯕ ꯊꯤꯟꯕꯤꯔꯛꯄꯁꯤ ꯃꯄꯥ ꯆꯞ ꯆꯥꯅꯔꯦ꯫ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯂꯨ ꯈꯔ ꯆꯥꯛꯃꯥꯏꯗ ꯉꯥꯟꯁꯟꯈ꯭ꯔꯦ꯫ ꯑꯂꯨꯗꯨꯁꯨ ꯏꯁꯤꯡ ꯆꯪꯕ ꯑꯣꯏꯔꯝꯗꯅ ꯒꯤꯂꯥꯁ ꯃꯅꯤꯡꯁꯤꯅ ꯀꯟꯅ ꯇꯛꯈꯥꯏꯔꯤꯕ ꯑꯗꯨꯒꯤꯅꯤ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤ꯫ ꯑꯗꯣ ꯁꯥꯔꯖꯤꯠ ꯁ꯭ꯀꯨꯜ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯁꯥꯔ ꯑꯗꯨꯅ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ, ꯑꯗꯣ ꯂꯩꯕꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦꯗ ꯁꯥꯔꯖꯤꯠ ꯉꯔꯥꯡꯗ ꯂꯥꯛꯇ ꯉꯥꯏꯔꯤꯕꯩꯔ ꯈꯪꯗꯦ, ꯌꯨꯝ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯑꯗꯨꯒ ꯑꯃꯅ ꯏꯁꯥꯁꯦ ꯈꯤꯇꯤꯛ ꯀꯤꯔꯨꯝ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ꯫ ꯑꯗꯨꯒꯅꯦ ꯁꯥꯔꯖꯤꯠ ꯋꯥꯔꯤꯁꯤꯗ ꯀꯔꯤꯅꯣꯃ ꯍꯥꯏꯖꯍꯧꯒꯦ꯫ ꯉꯔꯥꯡꯁꯦ ꯑꯩꯅ ꯌꯨꯝꯗꯒꯤ ꯏꯁꯣꯔꯒꯤ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯆꯟꯕ ꯑꯄꯤꯛꯄ ꯃꯆꯥ ꯑꯃꯈꯛ ꯄꯨꯔꯛꯄꯅꯤ꯫ ꯑꯗꯣ ꯃꯁꯤꯒꯤ ꯊꯣꯡꯖꯤꯠ ꯄꯥꯜ ꯑꯁꯤꯗ ꯊꯦꯠꯄꯅꯤ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ ꯊꯦꯠꯄꯒ ꯇꯥꯔꯛꯄꯅ ꯍꯥꯜꯂꯤ꯫ ꯀꯣꯟꯅ ꯁꯣꯏꯅ ꯌꯣꯠꯄꯤ ꯇꯧꯔꯒ ꯐꯨꯖꯜꯂꯕꯅꯤ꯫ ꯃꯗꯨꯁꯨ ꯑꯣꯏꯗꯦ ꯍꯦꯛꯇ ꯅꯤꯟꯊꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯁꯥꯔꯖꯤꯠꯅ ꯑꯃꯨꯛ ꯈꯪꯗꯦꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ꯫ ꯑꯗꯣ ꯐꯔꯦꯁꯦ ꯑꯩꯁꯨ ꯏꯔꯨ ꯃꯥꯏꯊꯖꯕ ꯑꯃꯨꯛꯇ ꯇꯧꯔꯨꯈꯤꯒꯦ꯫ ꯉꯟꯅ ꯀ꯭ꯂꯥꯁ ꯂꯩ, ꯍꯣꯔꯦꯟ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯅꯪꯁꯨ ꯍꯥꯎꯅ ꯆꯥꯖꯍꯧꯔꯣ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯃꯥꯁꯨ ꯑꯩꯒꯤ ꯀꯥꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯀꯣꯟꯅ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯥꯒꯤ ꯌꯦꯟ ꯊꯣꯡꯕꯗꯣ ꯃꯇꯨꯝ ꯑꯃ ꯆꯥꯒꯦ ꯍꯥꯏꯗꯅ ꯂꯧꯊꯣꯔꯛꯄꯗ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯉꯥꯏꯈꯣ ꯁꯥꯔꯖꯤꯠꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯊꯤꯜꯂꯛꯏꯕ ꯌꯦꯟ ꯊꯣꯡꯕꯁꯤ ꯉꯁꯥꯏ ꯃꯥꯅ ꯍꯥꯏꯕꯗ ꯉꯔꯥꯡ ꯊꯣꯡꯕꯅꯤ ꯍꯥꯏꯈꯤꯒꯨꯝ ꯇꯧꯏ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯉꯔꯥꯡ ꯑꯗꯨꯝ ꯊꯤꯜꯂꯛꯄ ꯌꯥꯗ꯭ꯔꯣ? ꯉꯁꯤ ꯑꯌꯨꯛꯁꯤꯗ ꯊꯤꯜꯂꯛꯏꯁꯤꯕꯨ ꯅꯠꯇ꯭ꯔꯒ ꯉꯔꯥꯡꯗꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯕꯁꯤꯗ ꯏꯟꯁꯥꯡꯁꯦ ꯈꯔ ꯊꯦꯡꯅ ꯂꯣꯏꯁꯤꯜꯂꯕꯖꯥꯔꯥ? ꯃꯗꯨꯗ ꯁꯨꯝ ꯊꯦꯡꯉꯦ ꯀꯥꯏꯅ ꯊꯤꯜꯂꯛꯇ꯭ꯔꯕꯖꯥꯔꯥ? ꯃꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯁꯤꯗ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯁꯦ ꯆꯥꯛ ꯇꯣꯛꯑꯒ ꯑꯩꯁꯦ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯆꯧꯀꯤꯗꯥꯔ ꯑꯗꯨꯗꯁꯨ ꯑꯩꯅ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯉꯔꯥꯡꯗꯤ ꯑꯩꯅ ꯉꯥꯏꯍꯥꯛ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯑꯩꯒꯤꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯨ ꯍꯥꯏꯕꯕꯨ ꯂꯥꯛꯄꯤꯗ꯭ꯔꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯟ ꯆꯧꯀꯤꯗꯥꯔ ꯑꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯄꯨꯈꯨꯝꯗ ꯈꯨꯝꯃꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯟꯗꯅ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯆꯪꯉꯝꯃꯤ꯫ ꯀꯣꯟꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯩꯁꯦ ꯀꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯥꯏꯕꯪ ꯉꯥꯟꯕ ꯅꯪꯅ ꯑꯣꯏꯅ ꯂꯩꯐꯝꯗꯣ ꯁꯦꯝꯖꯤꯟꯖꯔꯦ ꯍꯥꯏꯅꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ, ꯃꯗꯨꯗ ꯃꯤꯁꯨ ꯀꯌꯥ ꯂꯩꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯌꯦꯡꯁꯜꯂꯨꯗ꯭ꯔꯦ, ꯐꯔꯦ ꯐꯔꯦ ꯅꯪꯅ ꯈꯔ ꯁꯦꯝꯖꯤꯟꯖꯔꯤꯗꯣ ꯑꯗꯣ ꯂꯩꯕꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯁꯥꯔ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯏ, ꯑꯗꯨꯒ ꯀꯥ ꯍꯦꯟꯅ ꯄꯩꯁా ꯆꯪꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯁꯨ ꯅꯠꯆꯗꯦ, ꯁꯨꯝ ꯈꯔ ꯂꯩꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯇꯧꯖꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯒ ꯑꯃꯨꯛ ꯑꯩꯒꯤ ꯀ꯭ꯋꯥꯇꯔ ꯂꯩꯐꯝ ꯑꯗꯨꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯒ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯂꯦꯞꯄꯝꯕꯒꯨꯝ ꯃꯁꯦꯡ ꯃꯔꯥꯡ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯇꯨꯡ ꯍꯜꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯀꯣꯟꯅꯗꯤ ꯑꯃꯨꯛ ꯌꯦꯡꯁꯜꯂꯨꯕꯗꯁꯨ ꯀꯔꯤꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯃꯤꯍꯨꯟꯁꯦ ꯀꯣꯛꯇꯣꯟ ꯌꯧꯅ ꯆꯦꯟꯈꯠꯂꯝꯃꯤ꯫ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯑꯩꯁꯦ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯤꯅ ꯁꯨꯝ ꯌꯦꯡꯉꯨꯕꯗ ꯏꯁꯥꯗ ꯀꯤꯕꯁꯦ ꯁꯨꯝ ꯄꯣꯛꯑꯝꯃꯤ꯫ ꯏꯁꯣꯔꯒꯤ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯊꯦꯠꯄ ꯌꯥꯗꯕꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯅꯨꯡꯉꯥꯏꯖꯅꯕ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯥ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯗ ꯗꯨꯛ ꯃꯆꯩ ꯑꯃ ꯌꯨꯡꯁꯜꯂꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯈꯜꯁꯦ ꯈꯔ ꯏꯪꯊꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯈꯤꯇꯪ ꯍꯦꯛ ꯃꯝꯁꯜꯂꯛꯄꯒ ꯆꯥꯛ ꯉꯟꯅ ꯊꯣꯡꯗꯣꯛꯑꯒ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯉꯟꯇꯥꯅ ꯇꯨꯝꯅꯤꯡꯉꯛꯄꯗꯒꯤ ꯉꯟꯅ ꯑꯗꯨꯝ ꯇꯨꯝꯁꯜꯂꯝꯃꯤ꯫ ꯇꯨꯝꯊꯕ ꯍꯦꯛ ꯍꯧꯕꯒ ꯊꯪꯅꯕ ꯁꯥꯔꯖꯤꯠꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔ ꯑꯗꯣꯝꯗꯒꯤ ꯃꯤ ꯑꯃꯅ ꯀꯟꯅ ꯀꯟꯅ ꯅꯥꯈꯣꯛꯄ ꯑꯃꯗꯤ ꯑꯃꯨꯛꯅ ꯍꯦꯛ ꯅꯥꯍꯦꯔꯛꯄ ꯃꯈꯣꯟ ꯀꯌꯥꯁꯤꯅ ꯑꯩꯁꯦ ꯇꯨꯝꯕ ꯀꯥꯏꯔꯝꯃꯤ꯫ ꯋꯥꯈꯟꯗꯁꯨ ꯀꯩꯅꯣꯅꯦ ꯁꯥꯔꯖꯤꯠ ꯍꯣꯏꯁꯤꯕꯨ ꯑꯁꯨꯛ ꯀꯟꯅ ꯀꯟꯅ ꯅꯥꯀꯣꯛꯅꯔꯤꯁꯤꯕꯣ?
ꯑꯗꯨꯒ ꯀꯅꯥꯅꯣ ꯑꯃꯁꯨ ꯀꯟꯅ ꯅꯥꯍꯤꯔꯤꯁꯤꯅ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯑꯩꯕꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯁꯥꯔꯖꯤꯠꯁꯦ ꯋꯥꯀꯤꯡ ꯑꯣꯏꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯥꯏꯕꯪ ꯉꯥꯟꯕ ꯀꯔꯤꯅꯣ? ꯉꯔꯥꯡ ꯑꯍꯤꯡꯗ ꯌꯥꯝꯅ ꯅꯥꯀꯣꯛꯄ ꯃꯈꯣꯟ ꯇꯥꯏ꯫ ꯑꯗꯨꯒ ꯅꯪꯒꯤ ꯀꯥꯗꯒꯤ ꯑꯃꯨꯛꯁꯨ ꯅꯥꯍꯦꯕ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯏ꯫ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯉꯔꯥꯡ ꯋꯥꯈꯤꯕ꯭ꯔꯣ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯍꯪꯉꯛꯏ꯫ ꯑꯩꯗꯤ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯅ ꯐꯥꯒꯤ ꯇꯧꯔꯛꯏꯕꯣꯏ ꯅꯤꯡꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯁꯥꯔꯖꯤꯠ, ꯑꯩꯗꯤ ꯅꯠꯇꯅ ꯁꯥꯔꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯑꯣꯏꯔꯦ꯫ ꯑꯗꯣ ꯁꯥꯔꯖꯤꯠ ꯅꯪꯅ ꯀꯅꯥꯅꯣ? ꯀꯟꯅ ꯅꯥꯍꯦꯔꯤꯗꯨꯕꯨ ꯏꯃꯨꯡꯗ ꯃꯁꯥ ꯉꯝꯗꯕ ꯃꯤ ꯌꯥꯎꯕ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯁꯥꯔꯖꯤꯠꯅ ꯑꯃꯨꯛ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯀꯩꯅꯣ ꯁꯥꯔ? ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯕꯤꯔꯛꯏꯁꯤꯕꯨ ꯑꯣꯟꯊꯣꯛꯄ꯫ ꯑꯩꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯗꯤ ꯁꯥꯔꯖꯤꯠꯀꯤ ꯀ꯭ꯋꯥꯇꯔ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯔꯛꯏꯗ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯏꯕꯥꯅꯤꯁꯦ ꯁꯨꯝ ꯋꯥꯔꯤ ꯇꯧꯔꯛꯄꯗ ꯋꯥꯐꯝ ꯑꯗꯨ ꯑꯩꯁꯨ ꯈꯤꯇꯪ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯍꯧꯔꯛꯈꯤ꯫ ꯀꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯔꯛꯇꯨꯅ ꯑꯃꯨꯛ ꯉꯔꯥꯡ ꯑꯩꯈꯣꯏ ꯁꯥꯔꯗꯤ ꯐꯖꯅ ꯀꯟꯅ ꯅꯥꯀꯣꯛꯈ꯭ꯔꯦꯅꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯋꯥꯈꯜꯗ ꯃꯣꯟ ꯈꯟꯖꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯗꯁꯨ ꯍꯣꯏ ꯉꯔꯥꯡꯗꯣ ꯑꯩ ꯈꯔ ꯉꯟꯅ ꯇꯨꯝꯁꯜꯂꯨꯔꯦ꯫ ꯑꯗꯨꯗ ꯑꯣꯏꯔꯤꯅꯦ ꯍꯥꯏꯔꯝꯃꯒ ꯃꯅꯨꯡꯗ ꯑꯩꯁꯦ ꯑꯗꯨꯝ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯋꯥꯈꯜꯗ ꯀꯩꯅꯣ ꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏ ꯈꯔ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯀꯤꯅꯕ ꯁꯤꯜꯂꯤꯖꯥꯔꯥ? ꯑꯩꯒꯤ ꯃꯐꯝ ꯑꯁꯤꯗꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩ ꯏꯇꯣꯝꯗꯅꯤ ꯑꯗꯨꯒ ꯑꯩꯒꯤꯁꯤꯗ ꯅꯥꯀꯣꯛꯄ ꯃꯈꯣꯟ ꯇꯥꯔꯛꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯠꯇ꯭ꯔꯒ ꯉꯔꯥꯡ ꯑꯩꯅ ꯇꯥꯔꯛꯈꯤꯕ ꯃꯈꯣꯟꯗꯨ ꯃꯈꯣꯏꯗꯒꯤꯁꯨ ꯅꯠꯇ꯭ꯔꯕꯖꯥꯔꯥ? ꯑꯁꯨꯝꯅ ꯑꯩꯁꯤ ꯑꯣꯏꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯏꯁꯥ ꯏꯇꯣꯝꯅ ꯐꯠꯇꯅ ꯂꯥꯟꯅ ꯈꯟꯕꯐꯥꯎ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯒꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯇꯥꯏ꯫ ꯑꯗꯨꯗ ꯑꯩꯁꯦ ꯌꯨꯝꯗ ꯑꯃꯨꯛꯇ ꯍꯥꯏꯗꯔꯨꯈꯤꯒꯦ ꯅꯤꯡꯉꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯦ ꯌꯨꯝꯗ ꯀꯨꯝꯒꯦ ꯇꯧꯔꯤꯉꯩ ꯏꯊꯥ ꯊꯥꯖꯗꯅ ꯏꯃꯥ, ꯏꯆꯦ, ꯏꯅꯥꯎꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯣꯏ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯆꯦꯗꯁꯨ ꯑꯩꯅ ꯏꯆꯦ ꯀ꯭ꯋꯥꯇꯔ ꯃꯐꯝꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯍꯪꯉꯒ ꯂꯥꯛꯏꯅꯤ ꯊꯤꯕ ꯂꯨꯗꯦ꯫ ꯑꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯀꯦ ꯇꯧꯔꯝꯃꯤꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯆꯦ ꯑꯩꯁꯨ ꯌꯨꯝꯗ ꯀꯨꯝꯃꯛꯀꯦ ꯇꯧꯔꯝꯃꯤꯅꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯄ ꯃꯄꯥ ꯆꯥꯅꯔꯦ꯫ ꯂꯥꯛꯑꯣ ꯆꯪꯉꯣ ꯃꯅꯨꯡꯗ ꯀꯧꯁꯜꯂꯝꯃꯤ꯫ ꯌꯨꯝꯒꯤ ꯃꯤ ꯂꯥꯛꯄꯁꯤ ꯋꯥꯈꯜꯁꯨ ꯅꯍꯥꯛꯀꯩ ꯄꯤꯛꯁꯜꯂꯝꯕꯗꯨ ꯋꯥꯈꯜꯁꯦ ꯈꯪꯆꯥꯎ ꯍꯦꯛ ꯆꯥꯎꯊꯣꯛꯑꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯃꯪꯍꯥꯁꯦ ꯍꯟꯗꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯁꯥꯁꯦ ꯋꯥꯅꯗ ꯎꯔꯝꯃꯤ꯫ ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯑꯩꯅ ꯁꯤꯗ ꯅꯣꯏ ꯁꯨꯝ ꯅꯤꯡꯁꯤꯡꯕꯗꯨꯗ ꯎꯕ ꯑꯣꯏꯔꯤꯅꯤ꯫ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯗꯨ ꯅꯈꯣꯏꯕꯨ ꯁꯤꯗ ꯂꯥꯛꯏꯔ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃꯒꯤ ꯏꯝꯐꯥꯜꯗ ꯀꯥꯔꯛꯏꯔꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯦꯅ ꯑꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ꯫ ꯏꯃꯥꯁꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯗꯣꯛꯇꯔꯗ ꯌꯦꯡꯕ ꯀꯥꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯅꯪꯒꯤꯁꯤꯗꯁꯨ ꯆꯪꯉꯨꯁꯤ ꯏꯃꯥꯅ ꯅꯪ ꯎꯅꯤꯡꯉꯦ ꯍꯥꯏꯗꯅ ꯆꯪꯉꯛꯄꯅꯤ꯫ ꯆꯥꯛꯀ ꯊꯣꯡꯉꯝꯈꯤꯗꯣꯏ ꯃꯥꯟꯗꯦ ꯑꯩ ꯊꯣꯡꯕꯤꯔꯝꯃꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯆꯥꯔꯒ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯏꯆꯥꯒꯤ ꯂꯩꯐꯝꯁꯤꯕꯨ ꯄꯨꯡꯆꯤꯛ ꯍꯦꯛ ꯆꯤꯛꯏ꯫ ꯂꯩꯕ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯀꯅꯥ ꯂꯩꯔꯤꯅꯣ ꯁꯤꯗ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯁ꯭ꯀꯨꯜꯗꯨꯗ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯑꯃꯁꯨ ꯁꯤꯗ ꯂꯩ꯫ ꯃꯥꯗꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯒ ꯊꯤꯔꯕ ꯃꯤꯅꯤ꯫ ꯑꯇꯩꯗꯤ ꯀꯌꯥ ꯁꯤꯗ ꯂꯩꯇꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯥꯗꯒꯤ ꯌꯨꯝꯁꯤꯔꯣ ꯑꯣꯖꯥ ꯑꯃꯅ ꯂꯩ ꯍꯥꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯣꯟꯊꯣꯛ ꯂꯥꯞꯅ ꯂꯩꯔꯤꯗꯤ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯍꯦꯛ ꯈꯨꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤꯗ ꯉꯥ ꯑꯃ ꯂꯩꯔꯒ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯑꯩꯒꯤ ꯀ꯭ꯋꯥꯇꯔ ꯑꯗꯨꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯌꯦꯡꯒꯗꯕ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯊꯦꯡꯅ ꯗ꯭ꯌꯨꯇꯤ ꯇꯥꯕꯗꯒꯤ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯩꯒꯤ ꯀ꯭ꯋꯥꯇꯔ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯦꯅꯁꯨ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯑꯩꯒꯤꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤꯅꯣ ꯏꯁꯣꯔꯁꯤ ꯅꯪꯒꯤ ꯇꯦꯕꯜ ꯆꯤꯟꯈ꯭ꯔꯕꯁꯤꯗ ꯃꯁꯤꯗ ꯊꯝꯃꯤꯁꯤ ꯃꯄꯥꯟꯗ ꯊꯦꯠꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯦ ꯈꯔ ꯂꯩꯔꯒ ꯊꯦꯠꯀꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯛꯇ ꯉꯥꯏꯔꯤ ꯑꯗꯨꯅ ꯁꯤꯗ ꯑꯗꯨꯝ ꯊꯝꯂꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯏꯃꯥ ꯏꯆꯦ ꯏꯅꯥꯎꯅꯨꯄꯥ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯒ ꯑꯗꯨꯝ ꯇꯨꯝꯅꯔꯝꯃꯤ꯫ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒꯗꯤ ꯃꯈꯥꯗ ꯊꯥꯔꯒ ꯇꯨꯝꯃꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯃꯃꯪꯗ ꯃꯉꯥꯛꯅꯔꯛꯄꯒꯤ ꯃꯑꯣꯡꯗ ꯀꯞꯄꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯩꯁꯨ ꯏꯆꯦꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯁꯤ ꯍꯟꯖꯟ ꯇꯨꯝꯊꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯇꯨꯝꯃꯨꯔꯒꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯃꯁꯥꯗꯣ ꯐꯤꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯏꯆꯦꯅꯁꯨ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯀꯥꯁꯤꯕꯨ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏꯅꯦ꯫ ꯍꯦꯛ ꯇꯨꯝꯊꯕꯒ ꯀꯔꯤꯒꯤꯅꯣ ꯏꯁꯥꯁꯦ ꯄꯨꯡꯅꯝꯗ ꯅꯝꯃꯤꯁꯤꯕꯨ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯃꯝꯗꯦ꯫ ꯏꯆꯦꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯃꯥꯜꯂꯤ ꯃꯃꯤꯠꯇꯨ ꯄꯥꯡꯉꯒ ꯍꯤꯞꯄꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯏꯃꯥꯁꯦ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯒ ꯃꯃꯪ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯏꯆꯦꯁꯨ ꯍꯧꯒꯠꯂꯛꯈꯤ ꯑꯗꯨꯒ ꯏꯃꯥꯕꯨ ꯇꯨꯝꯕꯗꯨ ꯇꯞꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯏꯆꯦꯅꯁꯨ ꯋꯥꯗꯤ ꯉꯥꯡꯗꯦ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯅꯥꯗ ꯌꯦꯡꯉꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯏꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛ ꯃꯃꯪꯗ ꯍꯦꯛ ꯆꯤꯡꯉꯛꯈꯤ꯫
ꯑꯗꯨꯃꯥꯏꯅ ꯑꯍꯤꯡ ꯑꯁꯤꯗ ꯃꯊꯪ ꯍꯦꯛ ꯇꯨꯝꯊꯕꯒ ꯃꯉꯥꯛꯅꯔꯛꯄꯗꯒꯤ ꯀꯣꯟꯅꯗꯤ ꯏꯆꯦꯅ ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯇꯨꯝꯃꯅꯨ, ꯂꯣꯏꯅ ꯍꯧꯒꯠꯅꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯆꯦꯅ ꯇꯥꯏꯕꯪꯉꯥꯟꯕ ꯀꯩꯅꯣ ꯅꯪꯒꯤ ꯀꯥꯁꯤꯗ ꯇꯧꯔꯤꯁꯤꯗꯤ? ꯅꯨꯄꯥ ꯑꯃꯅ ꯃꯪ ꯑꯁꯤꯗ ꯑꯗꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ, ꯁꯤꯕꯨ ꯀꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯑꯃꯨꯛ ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯩꯒꯤ ꯃꯪꯗ ꯅꯨꯄꯥ ꯑꯃꯅ ꯇꯥꯟꯅꯔꯛꯏ, ꯗꯗꯥꯒꯤ ꯀꯥꯁꯦ ꯀꯔꯤꯅꯣꯃꯗꯤ ꯂꯩꯔꯦ, ꯍꯌꯦꯡ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯆꯠꯆꯍꯧꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯇꯞꯅ ꯑꯩꯔꯣꯝꯗ ꯑꯣꯜꯂꯒ ꯁꯨꯝꯅ ꯍꯪꯉꯛꯏ, ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯃꯪꯍꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯁꯤ ꯃꯁꯤꯒꯤ ꯑꯣꯏꯔꯦꯗꯅ? ꯍꯥꯏꯌꯨ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯋꯥ ꯃꯆꯦꯠ ꯑꯃꯗ ꯀꯥꯡꯊꯣꯛꯇ꯭ꯔꯤꯕꯗꯤ? ꯊꯥꯏꯅꯗꯒꯤ ꯅꯪꯒꯤ ꯅꯤꯡꯈ꯭ꯔꯕꯗꯤ ꯑꯗꯨꯝ ꯑꯅꯝ ꯀꯟꯗꯨꯅ, ꯈꯪꯖꯜꯂꯒ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯌꯧꯗ꯭ꯔꯤꯐꯥꯎ ꯅꯪꯅ ꯑꯗꯨꯝ ꯑꯅꯝ ꯀꯟꯕꯗꯨ ꯃꯗꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯌꯥꯔꯣꯏ꯫ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ꯫ ꯃꯐꯝ ꯑꯁꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯔꯛꯎ, ꯑꯩꯈꯣꯏꯗ ꯋꯥꯔꯤꯗꯨ ꯇꯝꯃꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯀꯣꯟꯅꯗꯤ ꯃꯈꯣꯏꯗ ꯁꯦꯡꯕꯗꯨ ꯇꯝꯃꯝꯃꯤ꯫ ꯏꯃꯥ ꯏꯆꯦ, ꯃꯐꯝꯁꯦ ꯑꯩꯅ ꯂꯩꯅꯨ ꯇꯝꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕꯒꯨꯝ ꯇꯧꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯐꯣꯡꯗꯣꯛꯄꯗꯨꯗ ꯏꯃꯥꯒ ꯏꯆꯦꯒꯁꯨ ꯃꯈꯣꯏꯁꯨ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ꯫ ꯀꯣꯟꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯪꯉꯒꯗꯤ ꯀꯩꯗꯧꯕꯒꯤ ꯃꯈꯥ ꯇꯥꯅ ꯁꯤꯗ ꯁꯨꯝ ꯂꯩꯊꯔꯤꯕꯗꯤ? ꯅꯪꯒꯤꯕꯨ ꯅꯌꯨꯝ ꯃꯀꯩ ꯂꯩꯖꯗꯕ꯭ꯔꯣ? ꯅꯁꯥꯒꯤ ꯇꯣꯂꯣꯞꯁꯨ ꯆꯥꯖꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯒꯁꯨ ꯑꯅꯛꯄ ꯑꯁ꯭ꯋꯥꯏꯗ ꯌꯨꯝ ꯕꯔꯥ ꯁꯥꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯏ꯫ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ, ꯍꯌꯦꯡꯃꯛ ꯑꯩꯈꯣꯏꯒ ꯌꯨꯝꯗ ꯀꯨꯝꯈ꯭ꯔꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯏꯃꯥ ꯅꯪꯕꯨ ꯊꯅꯝꯕ ꯉꯝꯃꯣꯏꯗꯣꯔꯤ꯫ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯉꯝꯗꯦ꯫ ꯀꯣꯟꯅꯗꯤ ꯑꯩꯅ ꯏꯃꯥꯒ ꯏꯆꯦꯒꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ ꯑꯩꯁꯨ ꯃꯗꯨ ꯈꯟꯗꯕ ꯅꯠꯇꯦ, ꯑꯗꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯈꯤ, ꯀꯅꯥ ꯂꯩꯔꯝꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯈꯪꯗꯣꯛꯀꯅꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯈꯪꯕ ꯃꯤ ꯑꯃ ꯂꯩ, ꯑꯩ ꯃꯉꯣꯟꯗ ꯍꯪꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯁꯤꯗ ꯑꯣꯖꯥ ꯑꯃꯁꯨ ꯂꯩ ꯍꯥꯏꯗꯥꯏꯅꯦ, ꯃꯉꯣꯟꯗ ꯍꯪꯉꯨ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯆꯦ, ꯑꯩ ꯃꯉꯣꯟꯗ ꯍꯪꯉꯣꯏ, ꯑꯩꯅ ꯍꯪꯉꯨꯔꯒꯁꯨ ꯃꯥꯅ ꯑꯁꯦꯡꯕꯗꯨ ꯀꯔꯤꯁꯨ ꯇꯥꯛꯊꯣꯔꯛꯑꯣꯏ꯫ ꯑꯩꯅ ꯈꯪꯕ ꯈꯔ ꯂꯩ, ꯑꯗꯣ ꯍꯌꯦꯡꯃꯛꯇꯤ ꯑꯩ ꯌꯨꯝꯗ ꯀꯨꯝꯃꯛꯈꯤꯔꯣꯏ, ꯅꯈꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯨ, ꯇꯧꯕꯇꯕꯨ ꯑꯩ ꯑꯊꯨꯕꯗꯗꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑꯝꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯦ ꯇꯨꯝꯗꯕꯤ, ꯏꯃꯥꯅꯁꯨ ꯑꯩꯁꯦ ꯍꯟꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯁꯥꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯏꯃꯥꯅꯁꯨ ꯑꯩ ꯌꯥꯎꯗꯅ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯈꯣꯏꯁꯦ ꯆꯠꯂꯨ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯋꯥꯁꯛꯑꯝꯃꯤ, ꯑꯩ ꯑꯊꯨꯕꯗ ꯌꯨꯝꯗ ꯍꯜꯂꯛꯑꯅꯤ, ꯉꯁꯤ ꯍꯌꯦꯡ ꯃꯉꯥꯏꯔꯦ, ꯑꯗꯨꯅ ꯏꯃꯥ ꯅꯈꯣꯏ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯅꯅꯥꯎ ꯅꯨꯄꯥꯁꯤ ꯊꯅꯝꯃꯒꯦ, ꯅꯪꯒ ꯂꯩꯃꯤꯟꯅꯍꯧꯔꯣ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯃꯥ ꯍꯣꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯑꯩ ꯉꯝꯃꯣꯏ, ꯑꯩ ꯀꯤꯖꯩ, ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯗꯅ ꯃꯥꯁꯨ ꯂꯩꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯑꯩꯅ ꯊꯦꯝꯃꯒ ꯃꯈꯣꯏꯁꯤ ꯌꯨꯝꯗ ꯂꯣꯏꯅ ꯍꯜꯍꯟꯈꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯁ꯭ꯀꯨꯜꯒꯤ ꯆꯧꯀꯤꯗꯥꯔ ꯑꯗꯨ ꯎꯅꯔꯒ ꯃꯐꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨ ꯃꯉꯣꯟꯗ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯄꯥꯛ ꯍꯥꯏꯗꯣꯔꯛꯎ ꯌꯥꯗꯦ꯫ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯇꯛꯃꯟꯕꯗꯒꯤ ꯀꯣꯟꯅ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯃꯛꯏ꯫ ꯅꯪꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯑꯣꯖꯥ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯂꯩꯕ ꯍꯧꯅꯔꯝꯃꯕꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕ ꯉꯝꯅꯗꯦ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯑꯣꯖꯥ ꯑꯆꯧꯕ ꯀꯧꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕ ꯑꯍꯜ ꯑꯃ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯟꯅ ꯂꯩꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯁꯨ ꯃꯈꯣꯏꯒ ꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯒ ꯑꯣꯖꯥ ꯑꯆꯧꯕꯒ ꯃꯔꯩ ꯇꯧꯅꯔꯛꯄꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯎꯟꯈꯠꯅꯔꯛꯄꯗ ꯅꯤꯁꯥ ꯆꯥꯕ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯤꯡ ꯇꯨꯝꯂꯤꯉꯩ ꯑꯣꯖꯥ ꯑꯆꯧꯕꯕꯨ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯅꯣꯡꯉꯥꯜꯂꯒ ꯑꯣꯖꯥ ꯑꯆꯧꯕꯁꯤ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯅꯣꯡꯉꯥꯜꯂꯒ ꯍꯥꯔꯠ ꯑꯦꯇꯦꯛꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯄꯨꯂꯤꯁꯅ ꯊꯤꯒꯠꯅꯔꯛꯄꯗ ꯀꯩꯅꯣ ꯈꯔ ꯆꯦꯟꯅꯕꯗꯒꯤ ꯑꯣꯖꯥ ꯑꯆꯧꯕꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯐꯝꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯋꯥꯔꯤ ꯑꯁꯦꯡꯕꯗꯣ ꯈꯪꯉꯛꯄꯗꯒꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯝꯃꯒ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯃꯣꯏꯁꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯩꯔꯒ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯑꯗꯨ ꯀꯥꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫